पाउचेदी युम्फम ओइबा मरोइबा पाउ खराब दे तौजरी सेनापति दा अनिरक सुबा कैबिनेट मिफम फमख्रे प्रोजेक्ट निफान संगाख्रे प्रोजेक्ट मंगा उरे पुयुंग तमख्रे अनि सुबो ओइना सेनापति डिस्ट्रिक्ट मणिपुर लेगा की कैबिनेट मिफम चथख्रे ngasi si minister N Biren lusing duna sathakiba cabinet mifam aduda lamdam asigi sakot thorang yauna hiram kaya da khana nainaki cabinet mifam aduda deputy chief minister Y Joy Kumar works minister TS Biswajit amadi atai minister sing amasung lega ki official kaya na saruk yakhi ngasi helicopter tuang duna chatkhiba chief minister N Biren ki khongset kamari leinana cabinet mifam kamari leinan senapati district ta tongan ba project nifan sangha ki project manga na dauna urip yung tamki Chief Minister Nongthom Bamperena Sangha Kraba Project Nipan Adude SDO Office Sosong Mau Rain Harvesting Water Rikuri Kalin Mai Dr. Amadi Oza Singhi Transit Hostel Senapati District Hospital da Laikadaba Trauma Center Ama Health Wellness Center Blood Bank Purul Higher Secondary School Amasu Senapati MSPD CLG Deputy General Manager ki Office ne Nagalamrom da James da COVID na anabagi sewa tawba sebari singi lunch amade breakfast nga sidagi biba lemkhre COVID na naba singi chana thakna ba polam sing supply tawba farm ki lupa crore apa hena pithoktana leire Manipur sarkar ki sel tongi phibam phasilakta badagi Jawaharlal Nehru Institute of Medical Sciences James da COVID-19 na positive oiduna laying bagi thabak chathariba musing da hak thengna na saitheng phangba aurakle sel tongi phibam phatta badagi hospital asigi COVID ward laying duna leiriba COVID patients ki sebari oina lakpa miyosing da chana thakna polam sing piramba adunga sidagi lepkhre pauji asina phangba paugi matung inati ngasi Jenims ki superintendent order ama thoktuna Jenims ki COVID ward laying duna leiriba COVID patients sing dagi COVID patients ki sebari sing ki chana thakna bagi polam sing piba asi lepna ba khangal lakhibane sebari sing ki chana thakna ba polam piba lepkhiba asi dagi COVID ward leiriba sebari sing na aduki madik penda ba phongdokre Pauksi asida Jenims ki COVID ward anabagi sebari oidun leiriba singna phongdorakpagi matung innade sebari singna mapal thoktuna chana thaknabagi polam sing leiba haibasi yamna khudong thiningai ni maduna jumgi biyo singna chana thaknaba polam sing COVID ward tamna purakpadasu akiba phawbadagi hospital da piba asa athak sing adu chaduna leirambane aduba ngasi dagi sebari sing chana thaknaba polam sing piba lepkhiba asi pende awaba hapani haike Nagalamromda Jenims Hospital ki authority dagi phangba paugi matuk inadi haujik Manipur sarkar ki sel thumgi phibam kham thengna soksilakpadagi Jenims Hospital ki COVID ward laying duna lerekhiba anaba sing ki chana thakna bagi potlam supply toba pham ki sel matam chana pithok pangamdre haujik phawbada lupa crore amba hen bagi senpam pithok pangamdana leire maduna sel thumgi phibam soksilakliba asi khajiktang kanbangamna ba haiduna sebar sing ki chana thakna ba potlam piba lepna na ba sarkar na khangalakpadagi lepkhibane Rems Hospital dasu COVID ward leiriba sebari sing chana thakna bi polam pide mayunggi miyosing na adumak thilalakpagi thabakasi chathaduna lakle matau asigumna Jenims ki su COVID ward leiriba sebari sing asigi chana thakna ba polam sing mayunggi miyosing na thilalakna ba khangan khre karigumba sebari aduna COVID positive oirakpa tarbade mahak ki su pipam thokpa chana thakna bagi polam sing chap chana pigani haike Jenims Hospital ki authority dagi phangba pau asina makha taribadi haujik Indian Council of Medical Research ICMR na Jenims Hospital da COVID laying kamari lainana sijinariba RT-PCR tawbada changba kit leibagi senpam center na purame adubo senpam masi state masa na puthokna na Bharat sarkar na khangalakpadagi haujik kit sing state na leiba tarakpana sel thumgi awaba yamna chawna mayoknare tha amada kit leibagi lupa crore am hena chading tawi Maduna tha ani rom ket sing dai bagi sanpam asi state government na puthok taba jadabadin sel thonggi phibam da yamna sathina awapa mayuk nare ket sing lai na bagi dama house standard process taw bagi thabak su yamna kan chathare asugumba state sarkar ki sel thonggi phibam phattaba asina COVID positive oibidagi laying liba miyosing da su haktengnana saitheng phangna bagi maram aba oile maduna COVID na ba miyosing ki damakta seba tawriba sebari sing da chana thakna bagi polam piba asi lepkhibane jumgi miyosing na chana thakna ba polam sing Pubirak laga cekin taurangi tabak laukat laga sebari sing da chana thakna ba polam phangana ba sengane haire maraga sida ngasi Manipur da ILP lauthoki banumenne Manipur gi yelhong mising kanjana ba kidamak Manipur miyam na Manipur da inner line permit ILP satnalu haiduna sahi kaya dagi akan badabi tawdun laki adubo Manipur da BJP na lusing ba sarkar am lakpa ga loinana Bharat ki Prime Minister Narendra Modi amadi Union Home Minister Amit Shah na Manipur gi miyam gi kholau tabiduna Sok lising ani tara mapan ki Disember mapan da Bharat ki Parliament da Manipur na
Manipur inner line permit chanhalagani aduga Citizenship Amendment Bill CABD chanhaloi haina Union Home Minister Amit Chana lauthokiba aduba nahuna na ningsingduna si Minister N Biren na nungay pa phangdokle Manipur da ILP chanhalagani haina Parliament da Union Home Minister na lauthokiba numit adudagi ngasi phawba sahi ama mapung pharakpan numit asida numit asina lakpada BJP na lusingba sarkar asina harau tayam da okpaga loidana si Minister N Biren na nungay pa phangdokpaga loidana numit asik Manipur gi puari da mayek lana lehewraga da numit amane haire loidana Manipur miyam na sahi kya dagi lamdam asida inner line permit chanhalu haiduna akan ba dabi tawdun lakiba adu center da BJP na sarkar lakiba ga loidana Manipur da su BJP na lusingba sarkar am lakiba dagi miyam gi apamba adu thabok oina pangthok pangamle haire brown sugar ga kona da phare War on drug ke makhata na chathak balanjang da tarama panchuba Assam Rifles aduga Chandel Police di company larongi team ama aduga additional SP Chandel Sankarjit loitong bamnanga si Chandel P Surya Kumar gadluin SP Chandel N Maduni mai ke medeng makada Khongjol area da frisking aduga checking chathage check tawringa da wanglun Bajelur anal sahi kuntragani pat apokpa Pithar anal singku khon Chandel district laibasi motorbike ama tonglaga Chandel tamda lakpada khamke check tawbada mahakna purak carton box aduga brown sugar ni aira singna pochak phangki makhata na check tawbada mangondagi chok case samaga sukna mapan amamda brown sugar gram taragi changda yawba punna kg amadas mek sono mapan changlum basi yarumba thengna ke Paraba miyoisi mahonda ki pangba pot chaising aduga konana Chandel Police na makhata ba legal action lokhan na ba sinakre laibak humpuni pan ki mihuta Hyderabad from the COVID vaccine saba yengkre Malem ki tongan ba laibak sing dagi lakba ambassador sing aduga high commissioner sing punna miyo humpuga marina ngasi Hyderabad ta laibak biotech company anida coronavirus thengna na ba vaccine develop tawriba sing ahan boina yengkre laibak kya ki mihut singna Hyderabad based Bharat Biotech aduga biological yengke panpajai mamang tada foreign ministry na diplomatic mission ki makok samaga marfudara aduga malem ki mangsin thapa mihutchingda COVID kamari leina ba hiram singda wangang kibade parliament ki ningtham bifamda privacy amendment bill puthokna na parliamentary committee na yangsin gre lakliba parliament ki ningtham bifamda lanai bihoi singdagi haidok pa yadaba personal data khongkatpa yadana pa protection pibada jumpham oiba privacy amendment bill puthokna na ba ngarang parliament ki select committee am oiba joint parliamentary committee na kumna yengsen khre aina ngasi agency ki pauna media da phongdorakle BJP gi MP Maraksi lekhina luching ba chairperson oiba member kuntra leba tongan ba party sing gi MP singna semba parliamentary committee gi mifam aduda controversy oiba data collection tawbagi original protection act nauda semdok mathau tai haina committee da yawba MP taran observation pinaki ain agency ki pau aduda palle political party sing apun ba mifam kaudaba angak pa phongdok na kre United Front Manipur Republican Party of India A Manipur State Committee Democratic Bharatiya Samaj Party Hindustan Janata Manipur State Akhil Bharatiya Hindi Kranti Party ge apun ba mifam amangasi United Front Manipur ge office sagol ban yangkhom lerak machinda front ki chairman S Samungong bayai tangbal lokduna pangdokre mifam aduda COVID-19 na maram oiduna nongmagi positive oirakpa sibagi masing sahum taraga mathoigi mathak yauraknaba matam asida Manipur sarkar na Manipur da leiriba political party singi apun ba mifam haujik phawba kautaba si angak paphongdokna ke aire maragasida Assam Rifles la lupa crore cham humpumanga yenbagi aina jadaba drug nongmai sing phagat khre akak naba intelligence ki pau ama phangbadagi tha asigi tareta Manipur ki border town ama oriba mori dagi Assam Rifles ki lanmina police amusung NCB gal kucham naduna mafam anida hana section na khujin tharong tawraga operation chathabada jamla drug ki polam sing mapal lamda saba pistol amadi nongwai baruga kona na phagat pangam khre aire phara ba polam sing aduk malem ki kaithen lupa crore chama humpu mangarung ki mamal oigani aire thawdok aduda Myanmar macha ani amadi India gi lalon por puthok posin tawba miyoi bari makhoi punna miyoi taruk team aduna phagat khre aire aroi beda content sing asigi mar oiba pau khara asi pau dam jariba Manipur local news YouTube channel amadi Facebook page asidagi yengbiri popna mak pathaga chari loinana channel asina tumda kanara badi subscribe like and share tawba kawi ko puna makpu amuka na thaga chari